Relief camp da laiba sugunudagi nupa ama waithau singgol da sakhangdabasingna makokta nongmaina kaptuna hatlamle. Tongan ba mafam anida operation chathabada khulai kaya marum phaгаtle. Pawasi ngasi nungthil phongkiba kanglei-paki maira pausedagi laukhatchabane. Ngasi ayuk Lilong Police Station gi manung channa waithau singgol gi lambi gi mamang thang banakalda sugunudagi miyoi ama makokta nongmaina kaptuna hatlaga hundoklamle haire. Thaudok asi Thoubal District ki Lilong Police Station gi manung channa National Highway 102 gi waithau sangom sang mapada thokibane. Ngasi ayuk pung mangaga minute taraga humdoirom tabada National Highway lambi da satpasingna lambi gi nakalda nupagi asiba haksang ama taduna leiba thengnarakibani haire. Asiba haksang ama leide haibagi pau tabaga Lilong Police Station gi team ama mafam adu da changsin yengsinkhe. Police na nupa adu gi makokta nongmai maruna panbagi mafam ama leiba thengngakhe. Loinana manakta kapthokraba 9mm gi pistol ge tokning ama su phangba ngamkhi haire. Mafam adu da Mobile Forensic Science Laboratory team ama laktuna thaudok adu gi matangda kumna yengsilaba matung asiba haksang adu laukhalaga Jenims ki Mirel sangda thamkhre. Tungda laikhidrabagi imung manung gi miyoi sing laktuna siriba miyoi asi sugnu tangjeng khunong maning laikai dagi irom singkhai nganba sahi kungani pana pokpa irom brozen kawe hauji thangmai ban thingel relief camp da lairakibani haiba khangba ngamkhe. Thaudok asiga mari lainana Lilong Police na su moto case ama laukhatkhre. Amarom da Sagolmang Police ki kangbuna Imphal East District ke Champhai area da combing operation chathaba matamda khusu khulai kaya phangle haire. Fagalaba khulai sing adudi 51mm mortar ama single barrel country made taraga mathoi magazine ga konana .22 gi country made pistol ama pampi bomb ama tube launching ama mortar shell ani hand grenade smoke ani number 57 MK2 gi denotator ahom blank fire attachment ama empty case kuntra ga mathoi ahangba magazine ani ga SLR nongmay ani 38mm gi rubber bullet ani 12 bore gi cartridge mari walkie-talkie set ama amasung bulletproof plate ahum ni haire. Amarom da security force ki kangbuna Churachandpur district ki Ibungjang village da operation chathaba matamda khulai kaya ama su phagat pangamle haire. Phagalaba khulai sing adudi 51mm gi mortar ama single barrel taraga mathoi .22 gi magazine ga loinana country made pistol ama .32 gi magazine ga loinaba pistol ama 51mm gi mortar live round taruk amade 9mm gi pistol live round taraga mathoi ni haire. Waithau golai da sakhangdaba singna miyoi ama nongmaina kaptuna hatlamle rape case ka mari lainana hatpa oiramgani thajanare. Pawasi ngasi nungthil phongkiba kangla pau sedagi laukhatchabane. Ngasi ayuk anganbada Thoubal District ki Lilong Police Station gi manung chanba waithau golai da masakhangdaba singna miyoi ama makokta nongmaina kaptuna halaga hundoklamle. Ma ngarang numidang atopa mafam amadagi puraklaga kaptuna halamba oiramgani haina thajanare. Mamit fina punsilamme asiba haksang adu ngasi ayuk pung mga rom tabada lambi chatpa miyoi singna thengnarakibane. Mafam aduda police amadi forensic science ki team ama laktuna yengsilaba matung asiba haksang laukhalaga postmortem gi damak Jenims ki mokta thamkhre. Sakhangdaba singna nongmaina kaptuna halamlaba miyoi adugi maming irom singkhai nganba maitai sahi kunipan apokpa brozen kawe Kaksing district ki sugnu tangjeng khunong maning laikai dagi haujikna thangmai ban thingel relief camp da leibani haiba masak khangba ngamkhre. Mahakpu kanana kari maram gi damak halam libano haibadu haujik phawbagi oina khangba ngamdre. Thaudok asigi matangda police na case ama laukhatkhre. Press na phangba pawgi likhun amagi matungina de laikhidraba miyoi ase haukiba chahi anirom gi mamangda pokso case yauna tongan ba sexual case singa mari lainana jail da lairuraba misakne. Mahakpu halam libase rape case ka mari lainaramba yai haina thajanare. Adumakpu haujik phawbagi oina de chapchana khangba ngamdre. Irang asi 1946 ki merger agreement taunaba phawba yaukhiba kuki gi thangkhomang kipjenna silambagi mami tai Professor K Jugindro. Pawasi ngasi nungthil phongkiba kangla pau sedagi laukhatchabane. Manipur da handak kuki ga mitei ga gi marakta thogliba irang asi kuki singna yamna sangna 1946 tagi hauna Manipur bu India da tinkhiba merger agreement taunaba da phawba yaukhiba kuki NP lingkhalamba. Thangkhomang kipjenna kuki singidamak aronbe agenda kayaga loinana tauramba sing adugi mami tadaba nate haina Manipur University gi senior professor K Jugindro na phongdokkhre. Wafam asi Kanglaipak Student Association KSA na sinduna ngarang dagi hauduna numit nini sathagadaba academic discourse on the fabrication of Manipuri history gi ngasi nini chanba loisinba numit tawangang loi oina saruk yaraduna mahakna phongdokhibane.
ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯔꯣꯐꯦꯁꯔ ꯀꯦ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯖꯣꯟꯁꯇꯣꯟ ꯁ꯭ꯀꯨꯜꯗ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯗꯤꯁꯇꯤꯡꯁꯟ ꯐꯪꯗꯨꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯗꯨꯅ ꯀꯇꯟ ꯀꯣꯂꯦꯖꯇ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯂꯨꯕ ꯊꯥꯡꯈꯣꯃꯥꯡ ꯀꯤꯞꯖꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯅ ꯁꯤꯡꯒꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯦ ꯍꯥꯏꯔꯤꯕ ꯀꯂꯦꯛꯇꯔ ꯐꯝ ꯑꯗꯨꯒꯤ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔ ꯑꯣꯏꯔꯕ ꯃꯇꯨꯡ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯎꯕꯒꯤ ꯊꯧ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯌꯥꯎꯅ ꯍꯤꯔꯝ ꯀꯌꯥꯗ ꯈꯪꯗꯣꯛꯂꯒ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟꯅ ꯂꯩꯅꯕ ST ꯂꯤꯁꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯊꯥꯒꯠꯄꯗ ꯇꯧꯈꯤꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯌꯥꯎꯅ ꯆꯠꯊꯔꯝꯕꯒ ꯂꯣꯏꯅꯅ 1950ꯒꯤ ꯅꯣꯕꯦꯝꯕꯔ ꯊꯥꯗ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ILP ꯂꯧꯊꯣꯛꯍꯟꯗꯨꯅ ꯀꯨꯀꯤꯁꯤꯡ ꯃꯅꯤꯡꯇꯝꯅ ꯆꯪꯍꯟꯗꯨꯅ ꯆꯤꯞꯇꯦꯟꯁꯤꯞꯀꯤ ꯆꯠꯅꯕꯤ ꯁꯦꯝꯗꯨꯅ ꯈꯨꯜ ꯀꯌꯥ ꯁꯦꯝꯒꯠꯄꯗ ꯅꯠꯇꯅ ꯀꯨꯀꯤ ꯏꯟ ꯄꯦ ꯀꯨꯀꯤ ꯒꯚꯔꯟꯃꯦꯟꯠ ꯀꯧꯕ ꯑꯁꯤ ꯂꯤꯡꯈꯠꯇꯨꯅ ꯃꯁꯥꯃꯛ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯣꯡ ꯄ꯭ꯂꯥꯟ ꯇꯧꯔꯝꯕ ꯀꯌꯥ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯕ ꯅꯩꯅꯕ ꯆꯪꯉꯤ꯫ ꯃꯁꯤꯗ ꯑꯔꯥꯟꯕ ꯏꯇꯤꯍꯥꯁ ꯀꯌꯥ ꯏꯁꯤꯟꯗꯨꯅ ꯐꯣꯡꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯀꯛꯊꯠꯄ ꯑꯃ ꯆꯪꯉꯤ ꯍꯥꯏꯈꯤ꯫ KSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯔꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯗꯤꯁꯀꯣꯔꯁ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯤꯡ ꯂꯧꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯛꯁꯤꯟꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯐꯥꯎꯕ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯋꯥꯅ ꯈꯥꯡꯂꯤꯕ ꯏꯔꯩꯆꯥꯁꯤꯡ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯌꯥꯅꯤꯡꯂꯝꯂꯣꯏ, ꯑꯗꯨꯕꯨ KSAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯅ ꯑꯄꯥꯝꯕ ꯃꯤꯍꯨꯠ ꯅꯤꯡꯇꯝꯅ ꯀꯔꯤꯒꯨꯝꯕ ꯁꯥꯐꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯑꯣꯏꯕ ꯚꯣꯠ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯈꯤ꯫ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯛꯇ ꯆꯔꯟ ꯗꯥꯁꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯃꯁꯥ ꯃꯊꯟꯇꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯅꯤ ꯔꯇꯟ ꯀꯨꯃꯥꯔ꯫ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯣꯡꯈꯤꯕ ꯀꯪꯂꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯝꯕ AICCꯒꯤ ꯍꯥꯟꯅꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯚꯛꯇ ꯆꯔꯟ ꯗꯥꯁꯅ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ MLA RK ꯏꯃꯣꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ KS ꯔꯇꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ KS ꯗꯦꯕꯕꯔꯇ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ KS ꯔꯇꯟ ꯀꯨꯃꯥꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤ꯫ KH ꯔꯇꯟ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯛꯇ ꯆꯔꯟ ꯗꯥꯁꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯁꯥ ꯃꯊꯟꯇꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯅꯤ꯫ ꯃꯁꯤ AICC ꯅꯠꯇ꯭ꯔꯒ MPCCꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯅ ꯁꯦꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ MPCCꯅ ꯌꯥꯅꯤꯡꯗꯕ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯚꯛꯇ ꯆꯔꯟ ꯗꯥꯁꯅ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯁꯨ ꯇ꯭ꯋꯤꯇꯔ ꯅꯠꯇ꯭ꯔꯒ WhatsAppꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯣꯛꯅꯕ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ MPCCꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ, ꯃꯈꯥ ꯇꯥꯅꯁꯨ ꯊꯦꯡꯅꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯄꯥꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯁꯦꯡꯗꯣꯛꯍꯧꯗꯕ ꯌꯥꯗꯕꯗꯒꯤ ꯁꯦꯡꯗꯣꯛꯍꯧꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ KS ꯗꯦꯕꯕꯔꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯗꯤ NRC ꯆꯠꯅꯍꯟꯕꯗ ꯁꯄꯣꯔꯠ ꯇꯧꯒꯅꯤ, ꯑꯗꯨꯕꯨ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯧꯔꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ NRC ꯆꯠꯅꯍꯜꯂꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯍꯜꯂꯦ꯫ ꯃꯔꯝꯗꯤ NRC ꯆꯠꯅꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯋꯦꯕꯁꯥꯏꯠꯅꯆꯤꯡꯕ ꯌꯦꯡꯕ ꯃꯇꯝꯗ NRCꯒ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠ ꯑꯃꯠꯇ ꯐꯪꯕ ꯂꯩꯇꯦ꯫ ꯑꯁꯦꯡꯕ NRC ꯑꯁꯤ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯍꯧꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯄꯨꯊꯣꯛꯐꯝ ꯊꯣꯛꯄꯅꯤ, ꯃꯗꯨꯁꯨ ꯄꯨꯊꯣꯛꯄ ꯊꯦꯡꯅꯗꯦ꯫ ꯃꯔꯝ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅ NRC ꯑꯁꯤ ꯆꯠꯅꯍꯜꯂꯒꯅꯤ ꯍꯥꯏꯅ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯆꯃꯝꯅꯍꯜꯂꯦ꯫ ꯂꯣꯏꯅꯅ ꯑꯇꯩ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇ ꯌꯥꯎꯗꯅ BJP ꯈꯛꯇꯅ ꯂꯝꯗꯝ ꯑꯁꯤꯗ NRC ꯆꯠꯅꯍꯟꯕ ꯉꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯕ꯭ꯔꯖ ꯇꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯔꯖꯀꯤ ꯏꯃꯨꯡꯗ LMGꯅ ꯑꯆꯥ ꯑꯊꯛ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯣꯡꯈꯤꯕ ꯀꯪꯂꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 31ꯒꯤ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯖ ꯇꯥꯕ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯌꯨꯝ ꯀꯌꯥ ꯍꯨꯝꯗꯣꯛꯈꯤꯕꯗ ꯅꯠꯇꯅ ꯂꯝꯐꯦꯜꯄꯥꯠ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁ ꯃꯌꯥꯗ ꯈꯣꯡꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯕ꯭ꯔꯖ ꯇꯥꯔꯛꯄꯗꯒꯤ ꯀꯨꯝꯕꯤ ꯁꯒꯣꯜꯄꯥꯠꯇꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯦꯂꯦꯝ ꯁꯨꯔꯖ ꯑꯦꯂꯥꯏꯁ ꯊꯣꯏꯕ ꯃꯩꯇꯩ ꯆꯍꯤ 13 ꯑꯄꯣꯛꯄ ꯁꯨꯔꯆꯟꯗ꯭ꯔ ꯃꯩꯇꯩꯒꯤ ꯏꯃꯨꯡꯗ ꯉꯁꯤ LMG ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯆꯥ ꯑꯊꯛꯁꯤꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯔꯖ ꯂꯝꯐꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯕ꯭ꯔꯖ ꯇꯥꯕꯒꯤ ꯊꯧꯗꯣꯛꯇ ꯃꯍꯥꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯀꯤ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯌꯥꯎꯅꯔꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥ LMG ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯅ LMG ꯃꯅꯤꯄꯨꯔꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯦ꯫